pau Wangoida Imphal Tural Kaibadagi mafam kyada ising tumjin kre Tural kai kiba mafam thingnena ba kan hotnari Handaksu Janims Hospital da ising tumjin lakpadagi anaba kaya safagadaba mafam da hongdokre OPD gi thabak lepkre Kongba Lairen Patalaiba Power Substation ising tumjin lakpadagi mathau lepkre Power Substation kharasu maipiba lepkre India ge chawkhat lambi dagi Manipur na thaiduna leihoba yaroi chang manana chawkhat pa mathau tai haina Manipur ge Governor Ajay Kumar Bhalan haikre amadi Khutaiba singi lining thau pi satau Biswakarma gi ira thauni bagi thauram lamdam asig mafam kyada pangthoknakre Krumzari ISTV gi numidangi Manipuri pau mityang tabriba singbu taramnok chari pau sandong na pizari Haukiba numit kharani gi mamangdagi Imphal Turel Iril Turel amadi Thaubal Turel na chingba kaibadagi ising ichawgi awaba mayoknari ngaida Imphal West District gi manung chanba Wangoi Khaidem amadi Laifrakpam anigi tainaba Venus Evobi Poultry Farm mapada fit yang khairom sangna ngase yuk nongalamdai pung 3 kuntra rom tabada kaire masina yumnam huidrom Laifrakpam Iram Sifai Mutum Fibo Mayang Imphal Chirai Paubitek Upokpi Kokchai amadi Mayai lambi chatliba Main Road ki Sarukhara Sorok mathakta ising paduna chele Turen Torban Kaiba Asina Yum Kaya ising thumjinba yaure Laufam amadi manamasing kaya thaba farm kaya ising thumjin kre nga farm kaya ising thumjin ki badagi mioi kaya di awaba ama oire Miyamna Turel Torban Kairiba mafam du thingnena ba yamna kan honari Turel Torban Kairiba mafam da Wangoi Assembly Constituency ge MLA Khuraizam Loken masamak laktuna Kairiba mafam adu thingna ba honabada sarukyakre DC masamak sulak oleh koin tanah itu lagi kan kona dia tu kona apa mayam su tu koi karamang gay koi lamdam si day koi lau singa sa koi lam jadi lau singa sa tu depend tahu ini lagi tiada ni tu matam deh koi tu mang amna kan kona jaga tu mayam su koi public koi mayam su masih tu buat pasca tengok dia ofan se kan jaga Ising ichaw aduna amangata kaya thoan khibadagi awaba mayoknarba khunja singna makhoigi oiba wafam sing fongdorakli Narang George Honda kai ga jana koi kana thinga pung ani tar koi changai urum tungda dangai aduga kai thingi ma padu ki tahogre sigi ma paje mona phone tor kodo so rongding pung mari makhai hadi hele ko manga ta patri ada phone toraga aije kaipam jaga da salamme adu yaroi khangbadi farm sida kumakpane do adum nga khara do ko thong na bana tawne do pai le hodre ising jangelak pana hangre ham loi kano tawre son gi site le riba thariba kopi ke ka thangai ji ju farm ma tani asi jom ta kano to hodre Chahi asige June thada ising ichawna chawna kaiba pikraba Janims Hospital ase amukhana ngarangdagi Iril Turel kaibdagi ising ichaw thokpana maram oiraga anaba sing safagadaba mafam singda puthokna khre Janims amadi akoibada leiriba lekai gi drain sing ase matamga chanaba mongda semdriba makai ditoina Janims Hospital da sigumba ising ichawgi khudong chadaba sing mayok nakhigani haina Janims Hospital gi Medical Superintendent Professor KH Lokesor na phongdokre
ISTB ga akanana ichao osina anabasingda piriba khudong chadabasing asiga mari lainana unabada Janims Hospital ge Medical Superintendent Professor KH Lokesorna Iril Turel kairakpana maram oiraga Janims Hospital da akaiba piriba asina anabasingda awaba oire chatkiba June thada thokiba adudagi khara Sapabana atubada hanagum anabasingi laying chathaba yanaba kan honari mamang June thada thokiba adugumnadi amang ata thokpagi fibam adumakti leitri aduna handaki oinadi hauzik OPD amadi nauna admission lawdabagi fibam da lariba si atubada yagani haibagi thazaba lay hairi ekoi ising asina tuna handaragadi ekoi health care na phajana pibang amnanabagi damakta akoi lokachari amasung akoi monitoring tawri akoi na hojik yam section na tawri sina akoi gi leiriba power supply sina cut off tawragadi akoi da leiba freeze nung solakadaba vaccine guma thamgadaba mayam si akoi solakadana chingnari adu hojik makidi adu maki level di yautri Imphal East ising ichawgi mafam karada hantarabasu mafam karadana nauna ising tumzilakli gongbadagi irilbung fawbagi mafam sing sorok mathakta ising chenduna ichawgi awaba mayoknari ichaw sina kongba lairen patalaiba power substation ising tumzilakpadagi ngarangdagi maipiba lepkre kumal lampak sangai pat amadi Janimski substation singsu sokalagani kongman uchekon wangkai 1 tambalkhong amadi yaripoki 11 kV feeder singdasu chaitheng piduna mai thaba Kiroi Hari Kongba Bamon Kampu Irilbung Amadi Atay Mafam Kyada Nauna Ising Imay Wangkalakpadagi Miyam Mipaybasu Faunari Lamlai Kendragi Manung Chanba Karason Kul Pumba Ising Tumzin Kibadagi Kunja Singh Manak Nakpadalaiba Chingda Kakatuna Jangza Fam Lauduna Lainare Kunja Singh na Jangza Fam Lauduna Laiba Chingkai Chingda Lamlai Kendragi MLA KH Ibomchana Tractor Tongduna Tengbang Piba Chatlure Haukiba September Taramarida Lamlai Kendragi Manung Chanalaiba Sana Sabi Yangang Pokpidagi Hauraga Imphal Ukrul Lambi Paring Dalaiba Kul Pumba Ichawgi Awaba Mayokna Duna Laklaba Matung Aroiba Oina Karason Kulda Ising Pumba sensilakpadagi khwaidagi fibam sokna ising thumjin bakul oirakliba fibam atuda MLA KH Ibomchana luchingduna District Authority amadi Lamlai Police ki personnel singaloinana Khunja Singda mateng pangkhe Ichawgi Pibam Masina Maram Oiraga Hayengsu Manipur Lenga ki Makhada Labor School Sing Central Government School Sing Private School Sing Government Aided School Amadi Government Unaided School Sing Suti Thagani Haiba Adu Sasinaba Notice ni Haina Director of Education S NG Bogendra Maitena Thokpa Cherolamana Khangalakle India ki chawkhat lambi dagi Manipur nathaiduna leihoba yaroi chang manana chawkhat pa mathau tai haina Manipur gi Governor Ajay Kumar Bhalana phongdokre wafam masing asi Raj Bhavan da pangthokpa Nation First at 75 campaign thaudokpagi thoramda phongdokhibani thoram aduda Chief Secretary Punit Kumar Goel amadi National Dairy Development Board ki Chairman Dr. Mine Saha yauna tongan ba department kya gi makok thongba official kya saruk yakhe Thauramge sarukama oina miyamda kanaba fangangadaba tongan ba service mga su governor na launch tawke service sing adudi government connect Manipur initiatives to strengthen Manipur Milk Union Delhi Bangalore amadi Hyderabad ta laigadaba migration support center cabin crew placement gi residential skill development program amadi transport department ke service mari amadi portal ne Thauramga mari lenana cabin crew gi skill training program gi khangatlaba training ahumda certificate pikhe Thauram aduda governor na makhatana phongdokhibada lengak na lokholakliba khungthang ase miyam da pikhiba thajaba sing adu thabak oina paikhatnaba hotnabani masina lamdam asigi haurakliba naha sing maru oina nubi singda anoba thauna ama piba ngamlagane campaign asigi saruk ama oina lebak asida leiriba miyam su India ki nation building da saruk yaba ngamlagane State asida maruina naha amadi nupi sing na mayok na riba kudong chadaba sing tausil asina karamakai kokhanba ngamlagane laukalak liba khongthang asida naha sing nasu thawayawna sarukya biu haina apil tawkhe
I call upon all citizens of Manipur, especially our youth and women, to actively participate in these initiatives and contribute your ideas, energy and enthusiasm. Let's embrace the spirit of nation first in our thoughts and actions. Let's work together to build a Manipur that's model of development, harmony and progress. Kutaiba singi lai lining thau pisa tau bisa karmagi irat thoni bagi thoram lamdam asigi mafam kyada pangthok nakre lining thau pisa tau bisa karmagi irat thoni bagi thoram ngasi Information Service Television Network ISTV network ki BT Road ki Gambir Shopping Complex to laiba network asigi office tasu pangthokre ISTV network ki president Laitan Them Tombina luchinglaga network asigi executive member sing network asigi tungan ba section singi staff singna sarukyaduna lining thau pisa tau bisa karmagi mafamda chawkhatpa nungaiba oihanbiu haina thoni jakre Miyoibana miyoibagi thawai kannabagi thodang lawba haiba ase miyamgi mihut oidiba singna hana kathokpa mathautai haina thangmaiban AC ge MLA khumukcham joykisan haire Akhil Bharatiya Terapant Yubak Parishat Manipur National Medicos Organization Seba Bharati Swasnari Sasak Paribar Avian kapuna khutsam naraga Rims Hospital da pangthokiba mega blood donation camp ta EP ba lakpada wafamase phungtokibane ngasigi blood donation campus da kaisamthong AC ge MLA sapam nisikanta BJP Manipur giluching bakyasu EPK MLA Joy Kisan makha taraduna thoram ase India pumbagi oina pangthokpane loinana ngase India ge Prime Minister Narendra Modi gi mapok numitsu oibana Prime Minister nasu EP duna kathokli mipum khuding mak nasu EP bagi hainabi thamduna mebagi thawai kanna bon amina se haike blood donation to bagi tanjam pu yam noi je aduna Sri Modi na lebaki ponam ka thui ba smai to dana ai sungam jaba ka sitang blood donate tawraga ai lebak myam gi praja myam gi tang kanana bai tawjari mipum khudi maksu blood donation tawraga mi amagi thawai kan ba hona bi haidana aina appeal tawjari Nupi amasung angang singbu masamo fana lehlabadi apaba samasama oi haibasida metyeng thamduna Swachanari Sasak Paribar Abhiyan campaign Manipurda ngasi launch tokre Thoramaduda Governor AK Vala Chief Secretary Punit Kumar Goel amadi Konthozam SC MLA Dr Sapam Ranjan Health Department ki makok thongba official sing amadi staff sing sarukya ke campaign se Manipur gi leiriba government ki health facility sing district hospital CIC PIC medical college kuding makta nimitara mangani chupna specialist camp amadi regular camp oina pangthokani campaign asi Madhya Pradesh ke Dard tagi Prime Minister na virtual gi khuthangda ngasi launch tokhraba matungda Manipur gi oina su CIC khumbongda Governor AK Valana launch tokhe Thoramaduda wangang bada Governor na Swachanari Sasak Parivar Abhiyan na lisingani nifutaret faubada healthy empowered amadi Biksit Bharat amalehen bada mateng panglagani haike Masamaw faba imong ama haibasi masamaw faba nupida yumfam oi asigumba imong kayana masa faba khunai ama oihali Manipuri nupi singbu nari sakti gi mayeklaraba khudamni haida singthabaga loinana nupi lal gi thodok ning singkhe lamdamasi gi nupi singna ima kaithal singda lawriba thodang amadi sana khotnabagi lamda sauraba mafam kali haina Governor AK Valana phongdokhe And not to forget the remarkable achievements of Manipuri women who are the strength of the society here. The legacy of Nari Shakti is resonated through the historic Nupilal movements of 1904 and 1939 against the British injustice. And not to forget the remarkable achievements of Manipuri sports people, Jarani Devi, Mary Kom, Mirabai Chanu, to just name it. So Swasth Nari Sashakt Parivar Abhiyan will witness over more than 1 lakh camps as mentioned by Honorable Prime Minister across the country.
Campaign asigi saruk ama oina tongan ba stall kaya hangduna medicine, dermatology, psychiatry, ENT, eye, oral health, gynae, auto, pre-diagnostic testing ge khudong chaba lemna fangali. Angang amasung pregnant women sing immunization tawbaga loinana menstrual hygiene ki matangda achoba awareness amasu campaign tasina pigani haina Dr. R.K. Rosie, State Nodal Officer CPHC, National Health Mission Manipur na phongdorakle. TB earborne disease ni mi amada longna pa ya ado makhoi singa si encourage tongna ba haitare akoi tholak nanna ba aduga masa se laying thongna ba do laying thokanda mi sing stigmatize taw ya den moi se nungai jada ba do nixai meter gumbagi sana thangna ba pung phada bibira gidi o akoi se government ki site ge su moi ne amkan hona bidona akoi se phana na ba amadi isayu phana leina ba na haibiri dana aduna makhoi sing hanthani yengde haibagi tholak pa ngamna na bagi adugi chance tu ni phene nixai meter ko helise Mathang thagi October ani fauba sathagadaba swachhata hi seba lising ani kulmanga ngasi IMC ki Commissioner K Chandra Kumar na Gem Hallagi lamthaduna haudokre Mahod Directorate Pm-Istv amadi Imphal Municipality Corporation ka khutsamnaraga pangthokkiba thoram aduda Imphal Municipal Corporation asigi workers singna sarukyaduna khongsat amasu chatkhi Hiramasiga mari lenana IMC ki Commissioner K Chandra Kumar na akoi bagi fibam fagat hannaba asengba nungsit afaba ising fanghanabagi wakalolda thoramasi pangthokpani Department Kudimakta Lady School, College, or Atopa Lady Department Kudimak Loimak Asigi Palon, Jeto View Haidana, in the government Makidisu, Atopa the Loimak message Peter Holly. I quay mode Natraga municipality Natana. Aduna, I quay Nangasita Uzeribisi, Swasa Isava, sing a sequel loans to Uzavani, Nasi 17 September, the Horaga 2nd October 2025 QA. Swatstahe seba ngasi Bisnupur District o su DC Bisnupur Puja elangmam haudokre District Administration Bisnupur na sinduna Mini Secretariat Complex ki DC Bisnupur gi B Block mamangda haudokiba thoram aduda District Level Officer singna sarukia ke thoram aduga mari lenana DC Bisnupur Puja elangbamna India lengak na India bu mapangal kanba lainatina chendaba leipak ama oina ba hotnariba sida Bisnupur District su Lubanan ba District ama oina ba ngasidagi thakai ama chopna October ani fauba chathagadaba campaign na se haudokpane campaign manungda u thaba sit sengba amadi makhal kaya gi thabak thoram kaya pangthokani haike Different departments में हमने हंदा की 17 September दगी 2nd October भावबा मपुंगफाना बा different campaigns में हम तौरी अदुगा line departments में हम पुन्ना convergence तौरगा हेना focused अदुगा हेना मपुंगफाना बा मयाम पुन्ना होना में नसीब प्रजा में हमने सुखंबीरगा सिगी अखोई की campaign से अमुक हेना मपुंगफाबी ना बा ना मयाम न सु होटना भी ना बा ना मयाम दा appeal तौसरी Rashtriya Posan Ma lisingani kunmanga ngasi Thobal DC Complex ta pangthokre District Program Officer DPO ICDS Cell Thobal nasinduna pangthokpa thoram aduda CDPO Lilong L Aruna Devi Chief Medical Officer Wainokul DPM Says Basanta Dr. Trustee District Family Welfare Officer Okram Chitra Special Program Manager NCD Supervisor Inspector Official Amadi ICDS Thobal gi staff kalwena Thobal ICDS project ke Angalwadi worker chahum romna sarukya ke Tauramasi September 13 tagi hauduna October 13 fauba Department of Social Welfare Manipur gi makhada pangthokadabani Tauram gi manung chana tongan ba activities awareness program nutrition camps sensitization program health camp amadi promotion of nutritious food pangthokani Tauram ga mari lenana Angalwadi workers amadi helper amadi ICDS staff singi special rally amasu satke Haukiba thakara asida nonglep tena chubana maram oiraga National Highway 2 Imphal Dimapur lambigi maudagi hauraga Senapati phawda lairiba lambe singi phibam soksilakpadagi lambe sigi naketa lairiba drain sing sengdokpaga loinana soksilaba lambe gi phibam sing samjinbagi thabak paikhatkre Manipur Drivers Association gi makaidagi su machinery sing mateng pangduna lambe drain sengdokpa amadi lambe samjinba aduda Senapati District Truck Owners Association Senapati District Truck Owners Union amadi Songsong Kalinamai Village Mau Town Committee Mau Police Station के personnel सिंगसु सरुक्या के अमदी लंबी असिबु समजिन बदा अचौबा थौदांग लौरिबा NHIDCL के माइकेदगी सु अंगंबा मतेंग सिंग पांखे ngasi maudagi hauduna lambi semba amadi drain sengdokpagi thabak asi hayengsu makhatana tadubi makhan amadi lairo fauba chathakigani hairi
Raising and Accelerating MSME Performance Scheme RAM ki makada Divisional Forest Officer Sandalna Sinduna mamangai dagi leiraklaba lik loan amadi laitengi potlam sing sem sabagi training program ngasi loisin kre tha sigi tang taramanga dagi hoduna pangthurakiba program loisin bagi thoramda kunmathoi suba Assam Rifles ke Commandant Colonel Dr. MD Akbar DFO Chandal Dr. N Munal Maitai amadi thabak tagi potharaba Principal BD Thomdal Anal na chingba musing saruk yaki Training program aduga mari lainana Dr. Munana Nat ki oiba potlam sing saba tambiba si haukiba mirolga tungda lakadaba mirolga mari samjinanaba pandamda pangthokpani training program asina miyoi kayabu masana masabu thabak pizabada mateng oiragani haike Matamamagi Congress Party ki luchingbi oikibi Hizam Sorojini masu Thokchom Zimina RPI da yaurokibada Mahesor Thongnawjam na taram okre New Delhi gi Sabdurjang Rotalaiba Party asigi National Secretary Mahesor Thongnawjam gi office da mahak putaram na okpagi thoram adu pangthokpaga loinana party asigi Manipur State Committee gi General Secretary gi fam khutsinaki taram na okpadu ga mari lenana Thokchom Zimina mahaki mabok Hizam Sorojini na ngalingai Lising amaga chamapal yankai gi matam ase Congress ki luchingbi ama oiduna leibak ki damakta freedom fighter ama oina leibak miyam gi damak thabak kaya tawrami ma ke pokpi mamasu district president na chingba oiramduna Congress party ki imungda chawrakpa oiragasu ngasi gi leiriba fibam asida RPI athawali party ga mahaki ideology ga manabadagi mahak na party sida yawbani haiki Hauzik pawgi mraktan na tenba break amatang longminase Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbiu crown maker real Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiu tambiu Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sija Breast and Thyroid Clinic Sija Hospital na lakliba September gi tang 15 dagi na kun fawba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho Sija Hospital da pau fawbirau Break itong da taramnok chari makhataba pau pizari Congress na pamliba si Manipur kangkhong chairaga machet kai kiba duni haina lamlai kendra gi MLA KH ibomchana ngase thambal sanglen da pangthokiba seba pakhwara hodokpagi thoramda phongdokre Prime Minister Narendra Modi gi mapok tumit ka mari leinana BJP Manipur na October 2 fawba chathagadaba thoram hodokpadu da BJP Manipur gi President Esarda Rajya Sabha gi MP Laisemba Sana Jawbana chingba sarukya ke thoram adu da ibomchana makha takibada hauzik Manipur da thokliba lal asi ngasi ngarang gi thodokna maram oiraga thokpa Lalasi chahi nifu yankai ki mamangdagi naraklaba tamthiraba laina amana fudorakpani lalasi gi waroshin ama purake hairabadi laiminariba furup khuding wakal taminabaga loinana Indian Constitution ki makhada lairiba political system asigi makhada solution purakadabani
Lairiba fibam asida Prime Minister na Manipurda matam chana lakhidabage nungaitabadi loina laikhe thengnabasu thengna Manipurda lakpaduda solution puraknaba kari haihobi yai haina khanabagi mahutta Congress ama dilamdam asi lal tawduna adumak leiba pamba kharana Modi laklaga kari sukanaroi Modi changhaloi dabani haina aranba propaganda tawbuna maram oiraga mecham miyam dilairaduna BJP member fauba party asibu lana khalali Congress na peace puraknaba road map ama thamde hairibadu karinu haiba khangde Nakoinana haibagi mahutta thabakta onthokpa yaba karino haiba takpiraro hanagi Chief Minister N Birena Luchingba popular government lairingaida Chief Minister fam thadu u haina laukhe fam thadok laba matungdana popular government semu ngamdraga dissolve to haina amuk kholaw laurakle Prime Minister na Manipur da laktri haiba lakpa matamdana kanaba khongchat natte haiba haina lana santoke Prime Minister na Churachandpur amadi Imphal da wangang bada Manipur haiba wahi ase hanjin palami furup amatagi thamoi sokadaba wafam amata phongdoktana Manipur kaidana ba wa phongdoklamliba adudagi henba kari haiba yagadawri Prime Minister na leibak kaiba wa khara hairamlaga chatkraba matungda Irang lehoba dura Congress na pamliba se peaceful Prime Minister gi purit kaudagi puthok laga piramba yabra matam khara jangbatabani hotnabadi lepanatri MP vote mamangda bimolna IDP sing mayumda hanjil hangani haikiba adu Haujikti MP Olabanina imung kaya hanjil hankre haifam thoktabra fibam yengdana thabak toba yade khangna BJP bu aranba tahana bahona basi lephaningi haujikti popular government later banina Congress su lengak semba yai lengak semlaga solution puraklo hairabadi ngamgadra haiki When Pavisi Manipur peace protocol to Pavibra Manipur si irang makata na sadhana Manipur si masih ta kaiba Adura mo ni Pavisi nagkagana minsam ko thopiro prajajin convince tawro Bharat Sarkar se mawala roisi ako gi is sati court se har kisi to na bhari balambe lagda de thopiro ka mayam da convincing le ayo only ngasi kari haire India ki Prime Minister Narendra Modi na chahi mudara manga surakpaga mari lainana ma ki mapok numitna lakpada BJP Manipur Pradesh ki President Adhikari Mayum Sardana Luchingduna BJP gi thomi kana moirang konjangbam lekai dalaipa INA headquarter gi akoibagi amorakai singsit sengduna thakai amachumna chathagadaba seba pakhwara gi thauram hodokre BJP Manipur Pradesh Sinduna Bisnupur District ki manung dalaiba BJP gi Mandal Singh gi thaupuba sing amadi thaumi kana saruk punna yaduna sathakiba seba pakhwara hongdokpa duda BJP Manipur Pradesh amadi BJP Bisnupur District Committee gi maru oiba thaupuba kaya su sarukya ke Thauranga mari lenana BJP Manipur Pradesh ki President A Sardana India ki Prime Minister Narendra Modi na chahi humputara manga mapung farakpaga mari lenana BJP Manipur Pradesh na su tongan ba thauram kya da maruina Prime Minister gi wakhalol miyambu mateng tawba haiba aduda yumfam oiraga ngasi tegi seba pokhara gi thauram ase India gi ning tambagi ihoda achauba thaudang laukiba INA gi headquarter asidagi haudokpani haike Bikshit Bharat ta pandam oiba adugumba atma nirbhar haibadi vocal for local ga mari leinana tongan ba lairiba local people singi adugumba tongan talent kaya su koi exhibition na chingba tauna na bagi program mayam ama ekoi pang lairi tumsoi soidana 2 October bawda singi saugi piba menga ga koi pang thokani haiba wapamas Saruk yakhiba BJP Manipur Pradesh ki spokesperson M. Asni Kumar na Prime Minister na pamjariba miyoiba ama oina miyam gi thogal tawba haiba wakhalol aduda yumfam oiraga INA na India gi ningtambagi ihoda lawramba thaudang adu boikai khumnaba amadi ningsingba oina INA gi headquarter oiriba mafam asedagi Prime Minister gi birthday gi thoram thakai ama chupna chathagadaba si haudopani haiki Mama oibe kayana ngasi aigi haiba wakal na mangoinaraga miyam gi amadi khunai gi haiba wakal na tungoinarakpadagi ngasi Manipur khunai machoi tarakpani haina Mampil gi Secretary Ningthaujam Thaba Devina phongdokre Moirang apunba mera paibi imaluf Mampilna safunglakiba chahi Nepal mapung farakpaga iroinana lubasigi Nepalak Suba Foundation degi thoram ngasi Moirang konungda pangthokiba thoramda thabana wafumasi phongdokibani Mampil na sinduna pangthokiba chamba thoram aduda Moirang College ki retired principal A Sarachandra Sharma Historical Heritage Development Organization Moirangi acting president K Mohendro Manipur Tourism Foundation ke secretary K Mohan Chandra amadi Mampil gi vice president H Ongbe Dhanapati Laimana thoram mapusing oina saruk yake
Tauramgi saruk ama oina ngasigi saruk yakiba miyosingna mampilgi laikitraba laiwaikraba member oirambasinggi photoda laishu katuna ikaikumnabasu utki. Thabana makata na fongdokibada matam amada Manipurgi mairapaibi lupsingi mama oibi kyana lauramba thaudang ngasigi mama oibi kyana tai haiba nate adubu punsinba yadaba manba moongda lup masing yamlakpa loinana macha singsu Masagi oiba tokai ba lup lingkhatnarakpa kaya asina ngasi di punsinba yadaba Manipur oihanduna apunba Manipurgi sektam daka helakpani masi ekoi khangminaba khak natana semdokpa changi haike Manipuri isa kansi haiba tari Manipur leriba nupi khunaina mama oibigi dharam amada migi masala so ai isa do ponsin manga makanda ekoi Manipur se apunba aduma sakti leba aduma ningkha tamba joy oigadaba ma oiba tari joy ni Regional Institute of Medical Sciences na Khwairamban Ima Kaithal Joint Coordinating Committee for Peace ka khutsam naduna Swachhta hi seba lisingani kun manga ga mari leinana Khwairamban Ima Kaithal da mega health camp pangthokre Khwairamban Ima Kaithal gi temporary market pangthokpa mega health camp aduda dental ENT gynecology orthopedic surgery psychiatry medicine ai ga mari leinaba layong sing mangjongna layeng hobagi khudongchaba Kaithal phambi ima sing Kaithal asita dukan famliba singda fangan ki medical camp aduga mari Lenana Khwairamban Ima Kaithal Joint Coordinating Committee for Peace ki convener Ketri Tamana Kaithal family busing asi ayuk angan madagi tholaklaga numidang fauba potfam phamlaga imung puba ngaktane imung manunggi awaba puringai masagi anaba lerabasu hospital da chatlaga layang bagi khudong chaba lawbangam dabana ayambane maramasina Swachhta hi seva ga mari leinana nupising hakchang fanna leihanaba pangthokliba medical camp asina layang bagi khudong chaba pibada natana layong leibasingi chanaba hidak langthaksu lemna pigani mathang thagi tang ani fauba pangthokadaba asida atopa Kaithal singdasu medical camp ase pangthokani haike Masi ato-atopa Manipurgi market mayam singdasu sumaina aikoi sinbiragadi hairiba ngasidagina October gi tang ani faubagi manungda sinbiragadi masine achauba aikoi gi miyamda health ki leiriba aikoi gi issue mayam singse ko anba ngamgani haidana ismaina thajai Public Health Engineering Department Government of Manipur gi Makhada Bisnupur PHE Division na sinduna Jayolani chupna chathakadaba Swachhta hi sebal isingani kun manga division na sige office ta hawdukre Department of Drinking Water and Sanitization Minister of Jal Shakti Government of India gi Makhada Swachh Bharat Mission Initiative haiba timda hawdokkiba thauramasi mathang thagi October ani fawba district asigi mafam sinba thungna chathagani thauram aduda Bisnupur PHE Division gi Assistant Engineer Asem Arun Junior Engineer Singa loinana Division asigi staff singna sarukyake thauram adugi hawdokpagi mari leinana Division asigi akoibada leiramba amotakai sengdokpagi thauram amasu pangthokhe Entrepreneurship and Skill Development Program on Crochet, Traditional Dolls and Soft Toy Making na sinduna Skill Development Program pangthokre Ministry of Micro, Small and Medium Enterprises MSME Development and Facilitation Office Imphal gi Makhada Northeast Women Entrepreneur Association Niwi Manipur chapter ga khutsamna duna Nauremthong da August thagi tang kunmapal dagi hawdokhiba training aduga mari leinana Northeast Women Entrepreneur Association Niwi Manipur chapter gi President Kangabam Vijaya Chanuna Entrepreneurship Development Program gi manungchana Traditional Doll Soft Toys na chingba khutna kochi na lolaga saba Manipur gi traditional oiba tribal gi fizol maite gi fizol gi oiba doll making training ama pangthokpani fizol sing asida doll saba si ihan hanmani apikpa doll dagi hauraga achauba makhal gi doll saba gi training asida miyoi kunmanga na saruk yari masagi senthok lambi lehandaba yade haibagi wakalolda training assistant bani haike Isingi chawna sokalaba kongba nongthongbam laikai KYO club na konba yum singi thaknaba ising amadi kongba nongthongbam awang laikai community hall da laiba flood relief camp kongba laishram laikai flood relief camp loinana kongba kaithal da laiba flood relief camp sing asida Indigenous Peoples Association of Kanglaipak ipakna thaknaba ising yanthokduna mating pangkhre makhatana su ipakna ichawna sokhanduna khoda ki hangdokliba flood relief camp sing da su angamba mateng pangkhigani ayinga sa nongjunung sagi khal
ꯃꯈꯜ ꯆꯥꯡ ꯅꯥꯏꯕ ꯂꯝ ꯑꯣꯏꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯎꯃꯪ ꯀꯣꯛꯊꯔꯛꯄ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯏꯄꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯐꯣꯔꯦꯁ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯔꯤꯂꯤꯐ ꯑꯦꯟड ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡꯁꯨ ꯄꯤꯒꯗꯕꯅꯤ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ Marketing Service Quality MSQ Prosperity Partners Group na sinduna charity event haina mingthonba sothana lariba imung humbudara romda arambam ongbi Premavati MSQ gi member na sinduna jana thakna mapotlam kaya mateng pangkhre Imphal West ke singjamai makhat nawrem lekai da pangthokhiba thoram aduda lamdam adungi masak naiba miyo kyana sarukya ki Tauramga mari lenana wangang kibasingna MSQ haibasi yumda famna seltan bayaba company amani masigi maru oi ba thabak singdi malemgi maming leiraba branded products singbu promote tawbane masi USA the base toba company asi lisingani kunmari gi December da India da changnakpani masigi pandamdi lisingani kuntra fawbgi manungda lebak asida sothana leiriba imung kayada makhoigi senthok lehenabagi pandamda linkhat kibani haiki Ukhrul Forest Division Government of Manipur na Beekeeping for Sustainable Income and Crochet for Livelihood Enhancement haibasida 3 days capacity building training program gi loishinbagi thoram ngasi Divisional Forest Officer Ukhrul gi office ta Ukhrul Forest Division ki maroiba miyosingna sarukya duna pangthokre thoram adu Raising and Accelerating MSME Performance Ramp scheme gi makhada haukiba September 15 dagi 38 fauba mafum anida pangthokibane puna training humfum doina sarukya ki ba thoram aduda akhang singna wangang ke tungda training singda certificate sing yenthoki sanabagi pawi khoi ge senior sports journalist boyaning thousam dagi lobirase chalo Ahanba Yumnam Manau Sinaba Memorial First Division Football League ki ngasi sana ki bam match singda TYDA Taida FC Tawulamadi BFC Bisnupur Mai Pakre District Sports Association DSA Bisnupur gi meng makhada tha sigi tang taramanga dagi team mapan group ani thongna khaidutuna mini stadium DSA Bisnupur ground sathariba ahanba Yumnam Manau Sinaba Memorial First Division Football League ki ngasi sana ki ba ahanba match ta TYDA Taida FC Tabulna WYC Yumnam Kunobu gol amas sinoda maiti bapi kibane TYDA Taida Tabulgi mai pakibgi gol adu S Tom Thinna Merski Kulumdoi Suba Minita Sanki Ani Suba Merski Sanakibada BFC Bisnupurna Isok FC Bu Gol Manga Amada Mighty Babi Kre BFC Bisnupurgi Mai Pakibi Gol Singadu Denina Merski Kun Manga Suba Madi Niputari Suba Minita Gol Ani Sanki Atopa Gol Ani Aduna Gwankin Lungna Merski Kuntra Manga Suba Madi Kuntra Taruk Suba Minita Sanki Mers Asida Mighty Kiba Isok FC Amatangaraba Gol Aduna Manglem Bana Merski Humputra Manga Suba Minita Sanki Indian Weightlifting Federation gi meng makhada Manipur Weightlifting Association sinduna ngasi nongpok kakching ibodo khamlangba community hall da nupi lifter kunthana saruk yaduna Asmita Khelo India Women's Weightlifting League pangthokre Thoram masida lamlai kendragi MLA KS Ibomcha Manipur Olympic Association ki president Sunin Elangbam Vice President K Baruni Manipur Weightlifting Association ki president amadi Manipur Olympic Association ki secretary L Jayant Kumar Manipur Olympic Association ki treasurer Kiran Kumar Thangjam Telok Chana Saijangi Zilla Parishad member A Zamini amadi Nongren Singuko Gram Panchayat ki chairperson M Ongbi Bilasini na Thormapu Singwai ki category nipanda athoi ahen tanuna pangthokiba competition asigi ngasi pangthokiba kilogram putra train makhagida NSK gi Ice Priya Ranina snatch kilogram phumanga clean and jerk kilogram marfu manga punna kilogram samagi yankai thangatuna ahanba NSU gi A Dibar Binana snatch kilogram yankai nipan clean and jerk kilogram phuma punamadi punna kilogram samga kuntre thangatuna anishuba
KYO gi S Malem Nganbina snatch kilogram kuntra manga clean and jerk kilogram kuntra mapan punna kilogram humputra mari thangatuna ahum siba position taki kilogram marifu taruki pangthoki bada NSA gi Ice Olympia na punna kilogram sama humputra thangatuna ahanba Maira gi Ice Thoibi nauna punna kilogram sama gani phumari thangatuna ni subamadi BSU gi Oliviana punna kilogram sama kuntrani thoi thangatuna ahum siba position taki kilogram yakhini pangi pangthoki bada BSU gi S Antoniana punna kilogram sama gi yakhai thangatuna ahanba NMLC gi CS Moniska na punna kilogram humputrani pan thangatuna ni subamadi KYO gi Kalpana Huidromna punna kilogram yakhai mathoi thangatuna ahum siba position taki kilogram humhum degi pangthoki bada NSK gi L Pomsan Nabina kilogram samagambari phumari thangatuna ahanba NSA gi TS Pritina punna kilogram samagani phumdoi thangatuna ani subamadi Ladwami gi T Albina na punna kilogram samaga sumna manga thangatuna ahum suba position taki kilogram phumapun gi pangthoki bada NSA gi A Mandakini na kilogram samagambari phurtarani thoi thangatuna ahanba WAL gi A Premikana kilogram samgani fumapan thangatuna anisuba BSU gi S Lingjen thoibina kilogram samga tara thangatuna ahum suba position taki kilogram nifu mari gi pangthoki bada NSA gi KI Safiana kilogram marifumapan thangatuna ahanba unit asigi M Elina na kilogram marifuri thoi thangatuna anisuba madi NSK gi TH Ling thoi ngambina kilogram marfuma thoi thangatuna ahum suba position taki kilogram nifuni pangi pangthoki bada Maira gi KH Luang Sanana kilogram sam kuntramapan thangatuna ahanba Ladamel gi A Vidya Lakshmi na kilogram sam ga supna mari thangatuna ani subamadi NSA gi Helipta Hobby Jamna punna kilogram humputra manga thangatuna ahum suba position taki kilogram yakhai humdoi gi pangthoki bada BSU gi CICI Phabina punna kilogram sam ga yakhai mathoi thangatuna ahanba unit asigi N Rosni Devi na kilogram sam ga kunipan thangatuna ani subamadi KYO gi N Guni Laimana punna kilogram sam ga tratare thangatuna ahum suba position takre makong mathang taraba lipper singda sililang liba singi maikai degi medal lamadi certificate sing piduna pungning thawatki India ga Pakistan ga lan thokibagi matang duda yengo aduki thaudong tuki mamang da Bharat ki parliament da parliament gi wang mada sarkar pairi ba NDA gi kangbu ga sarkar paida ba India gi alliance congress nu singba adugumba group ani se akan ba wahi wata sizinadana amana amabu saiba hunba kaidoba mayama leiraga su India ga Pakistan ga lan thokatore haiba kandadi adugumba politically rajniti gi oina mot adugamna sauna khenaba leibasingdo opposition da leibasingduna we are united we stand united whatever decision Modi has taken we support and have akhoi gi country gi akhoi gi ima leiba ki haiba wafam du lakpa kandadi akhoi amatu oina lepkadamni haibase masima kaunnatragadi akhoi gi leiriba iraibak ijati asi yamna yangna saukhatpa ngamani ngamgani haibase aigi thajajabani ana masisu yamna leiriba discipline mayam dugi manungda khwaidagi hena wangwa thaki discipline se masini na aidi adumain tawna aigi mo thamjage Damjol YC na Japo YC bu maiti papiduna DC Sandal Trophy First Division Football League ki champion oikre District Sports Association DSA Sandel gi meng makhada tha sigi tang ani degi team tarungna grubani thongna khaidutuna Sports Complex Sanden Christian Ground da satharakhiba DC Sandal Trophy First Division Football League ngasi loisan khre satharakhiba league asigi ngasi sanakhiba aroiba match da Damjol YC na Japo YC bu penalty shootout ta goal mari ahumda maiti papiduna champion oikhibane match asida team animangna apiba matamda goal amata sanaba ngamdabadagi penalty shootout na decide tobada Damjol YC na Japo YC bu maiti papikibane Damjol YC gi penalty shootout ta sangkhiba goal sing adu Anthony Gowlen Rengtin Sanamadi Joingam na sankhi match asida maiti khiba Japo YC gi goal ahum aduna Strongman Oliver Amadi Motilan na sankibane pangthokiba league asida SK Dawar Lamkang na best player E Ichang Monsang na best goalkeeper amadi W Strongman Monsang na top scorer taki
Manipur Tennis Association gi meng makhada tha sigi tang taramanga degi officer club lampen patta state taranithoi gi nupa macha tennis sanaroi kunthana saruk yaduna chathariba All India Tennis Association Aita Men's 1 Lakh National Ranking Tournament ki ngasi sanakhiba men's singles ki ahanba match ta Maharashtra gi Aditya B na Gujarat ki Arjun Ojabu set ani sino taruk homamadi taruk sino da ani subam match ta West Bengal gi WR or Ryan na Maharashtra gi Park Dibu set ani sino taruk mari amadi taruk ahum da ahum subam match ta West Bengal gi Mayanti na Tamil Nadu gi Siddharth Jibu set ani sino taruk ahumamadi taruk ahum da mari subam match ta Andhra Pradesh ki Anurag Reddy na Haryana gi Dhruv Jibu set ani sino taruk sino da maitibu piki men's doubles ki sanakhiba ahanba match ta M Tiwari amadi Siddharth SS ki Jurana Part D amadi Devasina ki Jurabu set ani sino taruk sino amadi taruk marida ani subam match ta Sabrina amadi EODC ki Jurana Siddharth G amadi Pranab R ki Jurabu set ani sino taruk ahum amadi taruk ahum da ahum subam match ta Sabrina amadi EODC ki Jurana Siddharth G amadi Pranab R ki Jurabu set ani sino taruk mari amadi taruk mari da maidipa pikre men's doubles ki ngasi sanakhiba semi-final match ta W Orbain amadi Aditya ki Jurana Ramnusti amadi Arjun P ki Jurabu set ani sino taruk ahum amadi taruk sino da maidipa piduna final changre Manipur Kang Association gi meng makhada oinam kendra kangkun sinduna tha sigi tang kunmathoi degi kangkut tarong doina gurmari tongna khairutuna Radha Mandop kainok thongtakta yumnam yaima memorial stelben kendra wise mix kang tournament pangtholagani Red Cell Division के ऑपरेशन सद्भावना की मखादा इंडियन आर्मी ने सिंधुना थासे की टांग कुनिथोई फाउबा चथगदबा लेखिद्रबा लेफ्टिनेंट कर्नल रॉबर्ट टीए मेमोरियल बैडमिंटन टूर्नामेंट सेनापति डिस्ट्रिक्ट के रिखोमाई इंडोर बैडमिंटन हॉलदा हौख्रे हौदोपगी थरमदा सेकेंड महार रेजिमेंट के कमांडिंग ऑफिसर अमदी लेखिद्रबा लेफ्टिनेंट कर्नल रॉबर्ट टीए की लोइनबिसु सरुक्याखी निंगसिंग बयाई लेखिद्रबा लेफ्टिनेंट कर्नल रॉबर्ट मराम फुरुप की अहानबा इंडियन आर्मी ऑफिसर ओइखिबने महाक लिसिंग अनि कुनगी मेगिटांग तरामरिदा अवांग थंगबा सिक्किमदा लंबी सेंगदोकपा चटपदा लाइबक थिबा दगी उन निंखाइरक्तुना लेखिदबने चही तरामाथोइदगी हुंफो फाउबगे मनुंगदा लैबा कैटेगरी क्यादा चंगदमनबा पांगथोकनी हाइरे अरोइबदा मरोइबा पाव अमुक हन्ना पिजरी वांगोइदा इम्फाल तुरल काइबदगे मफम क्यादा इसिंग थमजिनख्रे तुरल काइखिबा मफम थिंगनबा कन्न होनरी हंदकसु जेनिम्स हॉस्पिटल दा इसिंग थुमजिलकपदगी अनाबा कया साफगदबा मफमदा होंगदोख्रे ओपीडी की थबक लेपख्रे कोंगबा लाइरेन पाता लैबा पावर सबस्टेशन इसिंग थुमजिलकपदगी मथौ लेपख्रे पावर सबस्टेशन खरसु मई पीबा लेपख्रे इंडिया की चौखट लंबीदगी मणिपुर नाथैदुना लेहौबा यारोय चांग मानना चौखटबा मथौ ताई हाइना मणिपुर की गवर्नर अजय कुमार भल्लाना हाइख्रे अमदी खुद हैबसिंगी लाइनिंग थौपी सताव विश्वकर्मा की इरा थौनिबगी थौरम लमदम असिगी मफम क्यादा पांगथोकनख्रे ngasi gi oina ISTV na sandok chaba Manipuri pau matang asida losinjare medyang tabri bapum namakpo amuka hana khurumjare